Reserve Forest ki lamsing asi umanga mari leinaba thabak natana Lannaigi Oiba party Singda Pithokpra Haiba si Yengsingadouri Special Investigation Team semnaba Supreme Court ki Chief Justice B.R. Gawaina luchingba Just ahumna saba bench amana leibak asida leiriba state amadi union territory singi administration singda yathang pikre hairi power sina makha taraduna hai Reserve Forest ki lamsing asi umanga mari leinaba thabak natana Lannaigi Oiba party Singda Pithoklamaba thoklabade amuk hana lausinduna Reserve Forest loisang singda khusin nagadabani haina khangankre Chief Justice B.R. Gawai gi yathang matung inna karigumba lamadu lausinbada miyamgi oina akaiba thokadaba leiragade state government amadi union territory singna lamadu ki mamal lauriba miyoi natraga party edudagi laugadabani masung hariba senfa madu umang singbu yokatuna thamnaba lokalakpa thabak thorum singda sizinnagadabani hairi